Akasvani Imphal Kshetrimayum Chitrabhanu na pau pazari ahan padamaru oiba pau. Mukhyamantri Yumnam Khepjana Sabapati Oiduna Unified Command gi mifam amangasi Mukhyamantri gi secretary ta pangthokre. Gelmon Togdokta Nomaina Pambadigi Lekanerki Bamui Amasu Lekidre, Security Force na Tronglaubi Togdok Matung Operation Chatapada, Kukilalo Loop, UK, NA Mui Ahum Kulak Konana Fare, Tronglaubi Togdopu Mike Kiadi Lepna Yaning Tabapundo Narakli, Manipur Sarkar na Tampaki Zilla Mangada Broadband Internet Service ki Ating Bolok Tokre Amashung, Kerala Vidhan Sabha gi Seat Chamanipu Assangi Vidhan Sabha Seat Chamakuntaru Amasung Producery Vidhan Sabha gi Seat Kuntrada Hayang Bot Tadanagani. Mukhyamantri Yumnam Khepjana Sabapati Oiduna Unified Command gi mifam amangasi Mukhyamantri gi secretary ta pangthokre mifam aduda Griha Mantri Govindas Konthokjam Chief Secretary Security Advisor DGP Assam Rifles CRPF BSF amasung SSB Aceh Central Security Force amasung Intelligence ki awang batha ki official sing saruk yakhi Mifam aduda Raja asigi hojik oriba jarangna ba phibam asigi matangda khanaki social media da thagapa warot amada Sri Khepjana hai Raja asida hojik mayok nariba tangdulaita da ba phibam asigi yenglaga paikhat payaba thabak paikhatuna athuba matamda santi hanjanana ba sarkar gi makaidegi leptana honari mangna makatan hai Raja asigi mafam khudimakta ngaksal gi thabak matik chana paikhatuna miyangi punsi tekta kaidana ba amasung tangdulaita na lehena ba makatana thabak paikhat ki gani BJP Manipur Pradesh ki wanganglo amasung MLA Khongban Tabam ibom jana hairi Raja asida hoji tokliba tangdulaita da phibam masigi waroshim puraktuna santi hanjana na bahonna bada miyangi mating yauduna sarkar khaktena paiktapa ngamloi Mukhyamantri gi secretary dangasi pangtokpa pawgi mifam amada mahangna hai sarkar gi maikai digi paikhatpam thokpa thabak sing lepna paikhali miyamna pungning phatana lebina basu Sri ibom jana apil tawri mahangna hai Peace Porokochida Prajajingi Cooperation Yaudana Government Kaktana Peace Porokongamoy Haibaji Lady Government Sinayam Mundakangi Maramaduna Ngarang Honorable Chief Minister Sri Khepjana Singh and Honorable Home Minister Govindas Anina Prajajingda Koi Government Lokot Payaba Lokot Ponto Patabuk Sing locally Masida Prajajingna Indana Labiu Aduga Mapung Pana Cooperation PBU Bisnupur Jilla ge Tronglaubi Maning Lekai Manakta Leba Gelmon Dangarang Tokiba Togdo Aduda Nongmaina Panduna Lekai Nerkiba Mue Amasunga Se Lekidre Lekidba Mue Adu CRPF Nangarangi Togdo Adu Lakshinaba Honabada Nongmaina Panbadeki Rims Hospital da Lekai Nerkibani Maki Hakchang Hosi Rims ki Mokta Lady Amarom da Tronglaubi Togdo Adugi Matang da Security Force na Pakshana Operation Chatabada Kukila Lolup UK NA gi Mue Ahum AK-57 rifle ama amasung pistol amaga konana fagat le hairi Moriregi Lanzinat na lebi chahi nipan kaktangari bi IDP nipi macha ama handak ta hatkiba Tronglaubi ki thodok ta pikli ba angang ani lekhidaba amasung masiga mari lenena Central Force ki makaidigi miyamgi iho lakshin daba nomai kaptharakpagi thodok ta miyoi hum lekhidaba amadi atopa miyoi kyana Asok apanangan kiba thogdokpu Commission for Protection of Child Rights na yamna kana yaning taba phungdorakli Kabinsan asigi chairperson Kesham Pradikumana thokpa cherol man hai asigumba hingsa gi thogdok sing asida pikliba angang amasung nupi oibisingbu sangbinana piba haksing khongawnari thogdok sing aduga mari lenana kudakta thabak lokonaba commission asina Rajya Sarkar amasung mari lenaba authority singda takshili Bisnupur Jilla ge Tronglaubi da thokiba terror attack taraina loba Jumloi Haina Federation of Civil Society Organization Folks Manipur Hairi Jerol Amada Lupasin Hai Folks Amasung Masiga Chatminari Balup Singna Togdo Adubu Hakchin Lobagalunina Tamoshukna Nungai Taba Pungdorakli Amorumda Micham Yam da Nomai Kapsan Bada Chena Ba CRPF ki personal Singbu Angi Matukina Matik Chaba Cherak Pipam Toi Hairi Tronglaubi Togdo Pumai Kaki Gilip Nayaning Taba Pungdorakli All Manipur Maite Pangan Clubs Organization na Togdo Adubu Awang Patak the Yaning Taba Amadi Nungai Taba Pungdorakli CPI Manipur State Council amasung Manipur People's Party na so Tronglaubi thodokta angang ani lekhidaba amadi police na nomai kapada miyoi hum lekhidaba tho adubu yaning tabak phungdorokli thogdo asibu thizen bagalone na maralai besingi matakta matik chaba thabak lokotna basu taksilakli Tronglaubi thodokta angang ani lekhidaba amadi Akampat Relief Camp ta leba nupi macha amabu tamthina halambagi thombu Women Action for Development Wat na yaning tabak phungdorokli thogdo asibu ningthina thizen binna basu wat na makata na hairi Thogdo Adubu Jiri United Committee
JUC na yaningtaba phongdokpa loinana mihatpasing sarkarna puthokduna ain gi oiba matik chaba cherak pibinaba taksilakli pawgi marakthana atemba break ama खंहनजबा अमा आकाशवाणी इम्फाल की अयाबा याउदना स्टेशन असिदा संदोकलिबा प्रोग्रामसिंग सोशल मीडिया प्लेटफॉर्म अमदी मोबाइल एप्सिंगदा लाइव स्ट्रीमिंग अमदी रिकॉर्डेड ओइना संदोकपा थेंगनरे आकाशवाणी इम्फाल की प्रोग्रामसिंग मतम पुंबदा अफबा अमदी अवांग बथा की ट्रांसमिशन स्टैंडर्ड संदोकतुना लागली अदुबु अयाबा याउदबा लनाई प्लेटफॉर्म सिंगदा संदोकलिबा प्रोग्रामसिंग असिदा ट्रांसमिशन स्टैंडर्ड सिंग ngakna satabana station asigi mingchat thianaba maram oiri thawongsing asi akaswani imphal gi chana pathap amadi niyong gi wangmadani loinana chenaba mioising mathakta ain gi oiba cherak lokhatpa yai haina khanghanjari tabiriba pawasi Akaswani Imphal digini Manipur Sarkarna Tampaki Jilla Manga Imphal East, Imphal West, Bishnupur, Thobal amasung Kachingda internet service da atingba thamlamba adu broadband ki oina di condition kharagi makhada lokthokle Raji ki commissioner from the Thokpa Cherol man hai adumoinama VPN service na mobile internet service amasung mobile data service da atingba thamba dudi makha chathaki gani maras da Manipur Tampaki Jilla Manga asida ngarang dagi matam kakna thamjangki ba curfew makha chathari Imphal amasung akoiba mafam sing yauna zila sing asida ngaksan bagi akanba sexual tharang sing lokhotle Tronglobi thokdopu yaningdaba phongdoktuna ngasi mafung kayada wakan mifam chathakre Imphal West ki awang lekin thabi bazar da lambi tingduna awang lekin thabi apunba nupi Chakholup Development Committee amasung Modern Youth Association na mapung iba thodang logduna wakan mifam chathaki mifam aduda saru yaki basing na angang singi thawai kalu chingtam animakta chap manaba ain chanahalu amadi angang harpe yaningdi haiba placard sing sinaki khongjang asi awang babwa gi club amadi mara pabina sinduna khul asigi community hall da wakan mifam chathaki tingri apunba nupi Chakhot Thorang lupna su tingrigi ibudo kobru horobungda wakat khongjang sangsinki khongjang aduda angang micham hatpa sing phaduna matik chaba cherak bigadabani Central Force ki thong yaning de haiba kholaw kaya lauki thodo osubaning da phongtukuna Manipur gi ngangkhoi kanballu model club amasung apunba maira pabi nupi lamsing luki chinga makhana mifam sing pangthokre Raja sida hojik tholiba tangduloi da phibam asida miyamna changsiliba khongjang singda medical staff sing e pawgilam da thabak toriba sing amadi ati essential service toriba miyosing da ayet da panpibi de naba relief committee zainusna appeal torakli MLA sapam ni sekantegi Segaro thoda bapuk lekai de leba yum masakhang daba singna amang ata toan khre thodu adungrang numidam pungtara rom taba aduwai da sakhang daba myoy khrena yungi building gi glass ki panel sing thugai duna amang ata ton ki Manipur Police Assam Rifles amasung CRPF ki kangbu amana lakna thokdo adu laksin ki Idam da masigi oina chana naba yauna ate polum singi branding amasung packaging ki oiba numini ni chathaki ba capacity building training program ngasi noni zilagi longmai bazar da leba Manipur State Rural Livelihood Mission ki conference hall da loishin kre training program asi Indian Institute of Packaging Kolkata Center amasung Manipur Industrial Development Corporation Limited anina punna khosum naduna sinbani maduda punna miyoi kuntra rom saruk yakhi Rashtriya Bal Swasthya Karyakram District Health Society Chandel amasung Apollo Children Hospital Chennai na puna senduna chihitara ni pangi makhat leba angang singi free cardiac screening camp ama ngarang District Hospital Chandel ki District Early Intervention Center da pangtokre camp atu da Ternopol amadi Chandel zila degi angang chama humpugi matakta screening chathaki Akashvani Imphal degi pau tabiri Kerala Vidhan Sabha gi seat Manipur Assam Vidhan Sabha gi chama kuntaru amasung Puducherry Vidhan Sabha gi seat kuntra da heng vote thada nagani ningtam na chumna amasung santi oina vote thada bangam na bangak sel gi akan ba sexual thorang lokale Tamil Nadu Vidhan Sabha amasung Nungchu Bengal Vidhan Sabha gi ahan batangka ki mikhal gi mediap je loktopa gi aroiba nuit ngashini Tamil Nadu gi seat chani kuntra mari amasung Nungchu Bengal gi ahan batangka ta pangkhat tokkadoriba kendra chama yankai ni to gi vote tha sigi kulhundoi da thada nagani vote machine me mari da punna thigani Akashvani Paumin Hai Assam da heng vote thada nagadoriba asida voter koti ani lak yankai henbana punna polling station dising kuntrama toy chami marfudrada mirep charter kunkani thoigi mikhal gi marai bak lepani mara asida Nongchu Bengal Vidhan Sabha mikhal gi aroiba tangka ki mirep che pisam bagi matem heng loiragani Rajya gi Mukhyamantri amasung Trinamool Congress ki makok Mamta Banerjee ngasi Bhabanipur Vidhan Sabha kendra da mirep che pisan khre Makhanda ki mikhal asida Bhabanipur Vidhan Sabha kendra ki mikhal thengnagani mamang cheolda BJP ki mirep amasung virodi lusingba Subendu adhikari Bhabanipur Vidhan Sabha kendra da mirep che pisan khi
Pradhanmantri Narendra Modi na hairi Pradhanmantri Mudra Yojana PMYM asi nahasing marakta masana masabu thabak pizaba miyoising puning thogapada chawna mateng oiri ingum zalising ani tera manga da hogdoki baski masing asi chehi tara mathoi mapung phare social media da thaga powerol amada Sri Modi na hai mi amada achumba chapchana kudong jaba sing pirabadi makhoi mipal tangdaba ngami haibasi scheme asina utle amasung masina leiba asi khumang choksambada singthaninga oiba thodang lawri Kalen Laurok listening any Kunturki oina phosphatic amasung potassic fertilizer ke damakta nutrient based subsidy rate pi bada sarkar ayaba pikre New Delhi da pangtok papaw gi mifam amada kendra gi information amasung broadcasting ministry Aswini Vaishnav na hai Kalen Laurok listening any Kunturki oina sanpa masi lupa koti listening taramari changa kunram do ori mang na hai sarkar na Laurok pawari basna longmi singda ahongba mamanda harsing fangan bangam halagani Prahalpur dagi todi mokphaw bagi kilometer nifuma to sangba Jaipur metro gi anishiba phase da lupa koti listening taram do hena changna sangkot na basu sarkar na warip lawre Mapan Thoram Mantri Dr. S. Jaishankar gi Mauritius amasung United Arab Emirates ki khongchet hayeng dagi hauragani mahna Mauritius da pangtokadaba mapan suba Indian Ocean Conference da saruk yagani ma ki khongchet man da Dr. Jaishankar na Mauritius ki luchingba singa unaduna leba ani gi marakta apaba mari thamna bagi matang da wapang kaya khanagani hauzik sana bagi pau Naorem Victor dagi Manipur University na sinduna chathariba All India Inter-University Thangta Competition lisingani kun mga kuntaruki oina ngasi faubada nupagi kanglupta Manipur University Kanchipurna sanagi takaman taruk lupagi mari amasung senjengi ani punna takaman tarani thoi fangduna ahanba mafamda leiri Dana Manjuri University Imphal na sanagi mari lupagi ama fangduna ani subada amasung Manipur University of Culture na sanagi ahum lupagi mari amasung senjengi taret fangduna ahum suba mafamda leiri Nupigi kanglupta Manipur University of Culture na sanagi taret lupagi ama amasung senjengi ahum fangduna ahanbada National Sports University Imphal na sanagi ahum lupagi ahum senjengi ani fangduna ani subada amasung University of Patanjali Haridwar Uttarakhand na sanagi ani lupagi ama amasung senjengi nipan fangduna ahum subam famda leiri Argentina Tour da saruk yagadaba mioi kun marina saba nupi hockey team Hockey Indiana lauthokre Tour asi April 10 dagi 13 fauba Buenos Aires da pangthokani Salima Tete na luchingba Bharat team asina FIH Hockey World Cup lisingani kuntaruk yauna tournament kayagi sem saba oina Argentina ga match mari sanagani match adu April 10 13 13 amasung 13 ta Bharat ki matam numidang pung 3 makhai da sanagani Indian Premier League cricket ki match amada ngasi Delhi Capitals ka Gujarat Titans ka Delhi gi Arun Jaitley Stadium da hauzik sanari ngarang Guwahati gi Barsapara Cricket Stadium da sanakiba match da Rajasthan Royals na Mumbai Indians pu run kun tareta thoiki Chitrabhanu Tagachari Victor Aroibada Maroiba Pau Amukhana Mukhyamantri Yumnang Kemchana Sabapati Oidina Unified Command gi mipaba mangasi Mukhyamantri Secretary da Pangtokre Gelmun gi thodokta nomaina pamba digleke nerkiba mi amasu lekhidre Security Force na Tronglawbi gi thodok matungda Operation Chathabada Kukila lalu UKNA gi mioi ahum kulaga konana fare Tronglawbi thodok pung maike gi adigi leptna yaning taba phungdorarkli Manipur Sarkar na Tampaki Zilla mangha da broadband internet service ki atingba loktokre amasung Kerala Vidhan Sabha gi seat cha Manipur Assam Vidhan Sabha gi cham kuntaru amasung Puducherry Vidhan Sabha gi seat kuntra da hayeng bot thada nagani pauloi zari